ꯃꯌꯥꯝꯕꯨ ꯔꯃꯨꯛꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯄꯣꯏꯇꯣꯟ꯫ ꯂꯧꯕꯤꯔꯁꯤ ꯄꯣꯏꯇꯣꯟ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯗꯤ ꯄꯣꯏꯇꯣꯟ ꯀꯧꯏ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯆꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯈꯤ꯫ ꯃꯥꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯅꯣꯡꯃ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯄꯥꯅ ꯅꯔꯟ ꯇꯥꯜꯂꯣ꯫" ꯋꯥꯁꯤ ꯇꯥꯕꯗ ꯄꯣꯏꯇꯣꯟꯅ ꯈꯣꯏ ꯑꯃ ꯄꯨꯔꯒ ꯇꯨꯔꯦꯟꯗ ꯈꯣꯏ ꯆꯣꯞꯈꯤ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯊꯝꯕꯥꯜ ꯑꯃ ꯈꯣꯏ ꯑꯗꯨꯗ ꯊꯨꯔꯔꯦ꯫ ꯃꯥꯅ ꯊꯝꯕꯥꯜꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯏ꯫ "ꯏꯃꯥ, ꯉꯁꯤ ꯑꯩꯅ ꯈꯣꯏ ꯆꯣꯞꯂꯨꯕꯕꯨ ꯉꯥꯗꯤ ꯊꯨꯗꯦꯅꯦ, ꯊꯝꯕꯥꯜ ꯑꯃ ꯊꯨꯔꯛꯏ, ꯑꯁꯤ ꯌꯦꯡꯉꯨ꯫" ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯃꯥꯒꯤ ꯈꯨꯠꯇ ꯊꯝꯕꯥꯜꯗꯨ ꯄꯤꯈꯤ꯫ "ꯏꯕꯨꯡꯉꯣ, ꯊꯝꯕꯥꯜ ꯑꯁꯤ ꯅꯤꯡꯊꯧꯗ ꯀꯠꯂꯨꯁꯤ꯫" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯊꯝꯕꯥꯜꯗꯨ ꯅꯤꯡꯊꯧꯗ ꯀꯠꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯊꯝꯕꯥꯜ ꯑꯁꯤꯒꯤ ꯄꯥꯟꯕꯤ ꯄꯣꯔꯛꯎ ꯍꯥꯏꯔꯛꯈꯤ꯫ "ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯅꯃꯥ ꯅꯆꯥ ꯇꯥꯟꯊꯣꯛꯀꯅꯤ." ꯑꯀꯟꯕ ꯌꯥꯊꯪ ꯑꯁꯤ ꯅꯤꯡꯊꯧꯅ ꯇꯧꯈꯤ꯫ ꯃꯃꯥ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯊꯝꯕꯥꯜꯗꯣ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯊꯝꯕꯥꯜꯒꯤ ꯄꯥꯟꯕꯤ ꯄꯣꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛꯀꯤ ꯋꯥꯡꯃꯗ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯆꯥꯗ ꯇꯝꯃꯦ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ, "ꯏꯃꯥ, ꯑꯩ ꯆꯠꯂꯦ, ꯏꯁꯣꯔ ꯅꯤꯡꯕꯤꯔꯝꯃꯨ" ꯍꯥꯏꯔꯝꯂꯒ ꯄꯣꯏꯇꯣꯟ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯃꯥꯡ ꯄꯥꯡꯅ ꯆꯠꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯁꯕꯤꯔꯩꯃ ꯍꯥꯏꯅ ꯀꯧꯕꯤ ꯑꯃ ꯃꯥꯒꯤ ꯃꯇꯥ ꯃꯌꯥꯝꯒ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯟꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯄꯣꯏꯇꯣꯟꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯄꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ, "ꯑꯁꯤꯗ ꯆꯠꯂꯤꯕ ꯅꯨꯄꯥꯁꯦ ꯃꯉꯣꯟꯗ ꯑꯩ ꯂꯩꯔꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯌꯥꯔꯣꯏ" ꯍꯥꯏꯗꯨꯅ ꯃꯇꯥ ꯃꯌꯥꯝꯗ ꯍꯥꯏꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝꯗꯨꯅ ꯈꯨꯗꯛꯇ ꯄꯣꯏꯇꯣꯟꯕꯨ ꯐꯥꯔꯦ꯫ "ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯔꯦꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯄꯣꯏꯇꯣꯟꯕꯨ ꯀꯣꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯣ ꯃꯤꯕꯨ ꯅꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯦ?" ꯃꯇꯥ ꯃꯌꯥꯝꯗꯨꯅ ꯈꯨꯝꯂꯛꯏ, "ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯅꯆꯥ ꯏꯕꯦꯝꯃꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯅꯤ ꯐꯥꯎ ꯍꯥꯏꯗꯨꯅ ꯐꯥꯕꯅꯤ." ꯋꯥꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯅ, "ꯐꯔꯦ, ꯏꯆꯥꯅꯨꯄꯤꯅ ꯄꯥꯝꯂꯕꯗꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯉꯥꯅꯨ ꯂꯩꯃ ꯀꯧꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯁꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯦ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯄꯣꯏꯇꯣꯟꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯁꯤ ꯑꯩꯅ ꯗꯥꯟ ꯑꯣꯏꯅ ꯐꯪꯂꯦ꯫ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯈꯣ, ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯂꯥꯛꯄꯅꯤ, ꯑꯩꯍꯥꯛ ꯊꯨꯅ ꯍꯜꯂꯛꯀꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯇꯣꯟ ꯆꯠꯈ꯭ꯔꯦ꯫ ꯄꯣꯏꯇꯣꯟꯅ ꯈꯔ ꯆꯠꯂꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯈꯨꯅꯨ ꯂꯩꯃ ꯍꯥꯏꯅ ꯀꯧꯕꯤ ꯑꯃꯃꯨꯛ ꯊꯦꯡꯅꯩ꯫ "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯖꯒꯦ" ꯍꯥꯏꯗꯨꯅ ꯈꯨꯅꯨ ꯂꯩꯃꯅ ꯄꯣꯏꯇꯣꯟꯕꯨ ꯐꯥꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯄꯣꯏꯇꯣꯟꯅ ꯍꯥꯏꯔꯛꯏ, "ꯏꯀꯨ ꯃꯍꯥꯔꯥꯖ, ꯅꯅꯥꯏ ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯗꯟꯗꯤꯅ ꯂꯥꯛꯄꯅꯤ, ꯁꯅꯥꯒꯤ ꯊꯝꯕꯥꯜꯒꯤ ꯄꯥꯟꯕꯤ ꯊꯤꯔꯛꯄꯅꯤ." ꯃꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯥꯗꯒꯤ ꯎꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯍꯧꯔꯤꯕꯅꯤ, ꯅꯪꯅ ꯊꯤꯔꯤꯕ ꯁꯅꯥ ꯊꯝꯕꯥꯜ ꯄꯥꯟꯕꯤꯗꯨꯗꯤ." ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨ ꯇꯥꯛꯄꯤꯈꯤ꯫ ꯄꯣꯏꯇꯣꯟꯅ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯂꯥꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯊꯝꯕꯥꯜ ꯄꯥꯟꯕꯤ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯊꯝꯕꯥꯜ ꯄꯥꯟꯕꯤ ꯐꯨꯛꯂꯝꯗꯥꯏꯗ ꯃꯥꯅ ꯍꯥꯏꯖꯈꯤ, "ꯃꯣꯠꯂꯕ, ꯄꯦꯠꯂꯕ, ꯀꯪꯂꯕ ꯂꯩꯕꯥꯛꯇꯒꯤ ꯍꯧꯔꯛꯄ ꯊꯝꯕꯥꯜ ꯅꯪꯅ ꯂꯩꯈꯣꯝ ꯄꯛꯇꯕꯒꯨꯝ, ꯏꯁꯤꯡ ꯄꯛꯇꯕꯒꯨꯝ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯆꯒꯦ, ꯏꯁꯣꯔꯒꯤ ꯗꯌꯥꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯔꯒ ꯊꯝꯕꯥꯜꯒꯤ ꯃꯄꯥꯟꯕꯤꯗꯨ ꯐꯨꯛꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯄꯥꯟꯕꯤꯗꯨ ꯄꯨꯔꯒ ꯃꯍꯥꯛ ꯍꯜꯂꯛꯏ꯫ ꯈꯨꯅꯨ ꯂꯩꯃꯒꯤ ꯃꯌꯨꯝꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯍꯜꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯉꯥꯅꯨ ꯂꯩꯃꯒꯤ ꯃꯌꯨꯝꯗ ꯆꯪꯈꯤ꯫ ꯃꯍꯥꯛꯄꯨꯁꯨ ꯄꯨꯗꯨꯅ ꯍꯟꯃꯤꯟꯅꯔꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯕꯤ ꯂꯩꯃꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯄꯨꯁꯨ ꯄꯨꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯍꯨꯝꯁꯤ ꯂꯣꯏꯅꯗꯨꯅ ꯄꯣꯏꯇꯣꯟꯅ ꯍꯜꯂꯛꯄꯅ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯃꯥꯗ ꯃꯥꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯌꯧꯖꯔꯛꯂꯦ, ꯊꯝꯕꯥꯜꯒꯤ ꯄꯥꯟꯕꯤꯁꯨ ꯄꯨꯔꯛꯂꯦ, ꯅꯤꯡꯊꯧꯗ ꯀꯠꯄꯤꯔꯨꯔꯣ." ꯃꯃꯥꯗꯨ ꯋꯥꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯃꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ,
ꯏꯕꯨꯡꯉꯣ, ꯃꯁꯛ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯍꯨꯝꯁꯦ ꯀꯅꯥ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤꯅꯣ? ꯋꯥꯁꯤ ꯇꯥꯕꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯈꯤ꯫ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯁꯤꯡꯗ ꯆꯜꯂꯕꯤ ꯄꯥꯔꯤꯇꯣꯟꯒꯤ ꯃꯃꯥꯅ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯃꯃꯧ ꯑꯍꯨꯝꯗꯨꯕꯨ ꯇꯔꯥꯝꯅ ꯀꯧꯁꯤꯟꯕꯤꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯊꯪꯗ ꯂꯨꯈ꯭ꯔꯥꯕꯤꯗꯣ ꯊꯝꯕꯥꯜꯒꯤ ꯄꯥꯟꯕꯤꯗꯣ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯀꯥꯔꯛꯏ꯫ ꯑꯗꯨꯒ ꯊꯝꯕꯥꯜꯒꯤ ꯄꯥꯟꯕꯤ ꯑꯗꯣ ꯅꯤꯡꯊꯧꯗ ꯀꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯄꯨꯈ꯭ꯔꯤꯗ ꯊꯝꯕꯥꯜꯒꯤ ꯄꯥꯟꯕꯤꯗꯣ ꯖꯇꯟ ꯇꯧꯗꯨꯅ ꯊꯥꯈ꯭ꯔꯦ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯄꯨꯛꯆꯦꯜ ꯄꯤꯛꯂꯕ ꯊꯃꯣꯏ ꯀꯜꯂꯕ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯟꯒꯤ ꯃꯋꯥꯗꯒꯤ ꯄꯣꯏꯇꯣꯟꯒꯤ ꯅꯨꯄꯤ ꯑꯍꯨꯝꯁꯤ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯔꯛꯇꯨꯅ ꯄꯣꯏꯇꯣꯟꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯄꯣꯏꯇꯣꯟ, ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯇꯦꯡꯄꯥꯛ ꯃꯔꯛꯁꯤꯗꯅꯦ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯃꯥ ꯑꯃ ꯍꯩꯗꯣꯛꯀꯅꯤ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯍꯪꯒꯥꯝ ꯃꯔꯨꯗꯣ ꯁꯪꯕꯥꯏ ꯃꯊꯛꯁꯤꯗ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯈꯨꯟꯗꯨꯅ ꯊꯝꯗ꯭ꯔꯕꯗꯤ ꯑꯋꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯥꯕꯗ ꯄꯣꯏꯇꯣꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯥꯒꯤ ꯑꯋꯥꯕ ꯃꯇꯧꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯈꯨꯅꯨ ꯂꯩꯃꯅ ꯎꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯀꯣꯅꯨꯡꯗ ꯂꯦꯡꯂꯨꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄꯕꯨ ꯀꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯕꯒꯦ? ꯋꯥꯁꯤ ꯇꯥꯕꯗ ꯄꯣꯏꯇꯣꯟꯅ ꯈꯨꯝꯂꯛꯏ, ꯏꯕꯦꯝꯃ, ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ꯫ ꯇꯦꯡꯄꯥꯛ ꯃꯊꯛꯇ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯃꯥ ꯑꯃ ꯍꯩꯗꯣꯛꯀꯅꯤ꯫ ꯍꯌꯦꯡꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯁꯪꯕꯥꯏ ꯑꯁꯤ ꯊꯟꯅ ꯆꯤꯠꯊꯗꯅ ꯂꯣꯏꯅ ꯈꯨꯜꯂꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯅꯨ ꯂꯩꯃꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯋꯥꯕꯤꯔꯨꯔꯒꯅꯨ, ꯅꯅꯥꯏꯅ ꯈꯨꯟꯖꯒꯅꯤ꯫ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯀꯌꯥꯗ ꯀꯜꯂꯤꯕ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯕ ꯀꯥꯟꯗ ꯈꯨꯅꯨ ꯂꯩꯃꯅ ꯃꯄꯥꯟ ꯊꯣꯛꯂꯒ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯈꯨꯅꯨ 1,000 ꯊꯥꯕꯤꯔꯛꯎ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎꯁꯤ ꯅꯤꯡꯊꯧꯅ ꯇꯥꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯈꯨꯅꯨ 1,000 ꯊꯥꯔꯛꯏ꯫ ꯈꯨꯅꯨ ꯂꯩꯃꯒꯤ ꯃꯐꯝꯗ ꯂꯥꯛꯆꯔꯦ ꯍꯥꯏꯗꯨꯅ ꯈꯨꯅꯨꯁꯤꯡ ꯑꯗꯨꯅ ꯄꯥꯎ ꯇꯝꯂꯔꯦ꯫ ꯑꯗꯨꯗꯒꯤ ꯈꯨꯅꯨ ꯂꯩꯃꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯃꯌꯥꯝ ꯆꯠꯂꯣ, ꯀꯣꯅꯨꯡꯒꯤ ꯃꯃꯥꯡ ꯊꯪꯕ ꯇꯦꯡꯄꯥꯛ ꯃꯔꯛ ꯑꯗꯨꯗ ꯍꯪꯒꯥꯝ ꯃꯔꯨ ꯃꯌꯥꯝ ꯆꯩꯈꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯃꯠꯇ ꯋꯥꯠꯇꯅ ꯈꯨꯜꯂꯝꯃꯨ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ꯫ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯈꯪꯂꯗꯨꯅ ꯈꯨꯅꯨ ꯃꯌꯥꯝꯗꯣ ꯄꯥꯏꯈ꯭ꯔꯦ꯫ ꯇꯦꯡꯄꯥꯛ ꯃꯊꯛꯇ ꯇꯥꯔꯤꯕ ꯍꯪꯒꯥꯝ ꯃꯔꯨ ꯃꯌꯥꯝꯗꯣ ꯈꯨꯅꯨꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯋꯥꯠꯇꯕ ꯃꯈꯩ ꯈꯨꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯍꯪꯒꯥꯝ ꯃꯔꯨꯗꯣ ꯀꯝꯗꯧꯔꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯅ ꯌꯦꯡꯂꯨꯔꯒ ꯅꯤꯡꯊꯧꯗ ꯄꯥꯎ ꯍꯪꯒꯠꯂꯤ꯫ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯑꯗꯨꯗꯤ ꯉꯔꯥꯡꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯁꯪꯕꯥꯏ ꯆꯣꯅ ꯂꯩꯔꯝꯂꯦ꯫ ꯅꯤꯡꯊꯧꯗꯨ ꯇꯨꯖꯣꯡ ꯃꯥꯡꯖꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯥꯏ, ꯇꯧꯕ ꯉꯝꯃꯤꯅ ꯄꯣꯏꯇꯣꯟꯗꯣ꯫ ꯃꯥꯒꯤ ꯁꯛꯇꯤꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯈꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯄꯣꯏꯇꯣꯟꯕꯨ ꯀꯧꯍꯜꯂꯨꯔꯦ꯫ ꯃꯍꯥꯛ ꯌꯧꯔꯛꯂꯒ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯄꯣꯏꯇꯣꯟ, ꯄꯨꯈ꯭ꯔꯤꯁꯤꯗ ꯐꯧ ꯁꯪꯕꯥꯏ 2 ꯆꯩꯈꯥꯏꯗꯨꯅ ꯍꯩꯊꯔꯒꯅꯤ꯫ ꯍꯌꯦꯡꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯂꯣꯏꯅ ꯈꯨꯜꯂꯝꯒꯗꯕꯅꯤ꯫ ꯄꯣꯏꯇꯣꯟꯅ ꯃꯌꯨꯝꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯄꯗꯨ ꯉꯥꯅꯨ ꯂꯩꯃꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, ꯏꯕꯨꯡꯉꯣ, ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯨꯔꯒ ꯅꯨꯡꯉꯥꯏꯇꯅ ꯂꯦꯡꯂꯛꯄꯕꯨ ꯀꯔꯝꯕ ꯗꯟꯗꯤ ꯇꯥꯔꯕꯒꯦ? ꯋꯥꯁꯤ ꯇꯥꯕꯗ ꯄꯣꯏꯇꯣꯟꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯄꯨꯈ꯭ꯔꯤꯗ ꯐꯧ ꯁꯪꯕꯥꯏ 2 ꯆꯩꯈꯥꯏꯗꯨꯅ ꯍꯩꯊꯈ꯭ꯔꯦ꯫ ꯍꯌꯦꯡꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯂꯣꯏꯅ ꯈꯨꯜꯂꯝꯃꯨ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯇꯧꯔꯛꯏ꯫ ꯑꯁꯤ ꯇꯥꯕꯗ ꯉꯥꯅꯨ ꯂꯩꯃꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯕꯤꯔꯨꯔꯒꯅꯨ, ꯅꯅꯥꯏ ꯑꯩꯅ ꯂꯣꯏꯅ ꯈꯨꯟꯖꯒꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯕ ꯀꯥꯟꯗ ꯉꯥꯅꯨ ꯂꯩꯃꯅ ꯃꯄꯥꯟ ꯊꯣꯛꯂꯒ ꯃꯄꯥ ꯅꯤꯡꯊꯧ ꯀꯧꯗꯨꯅ ꯉꯥꯅꯨ 100 ꯊꯥꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯉꯥꯅꯨ 100 ꯊꯥꯔꯛꯏ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯉꯥꯅꯨꯁꯤꯡ ꯑꯗꯨ ꯂꯥꯛꯂꯦ꯫ ꯉꯥꯅꯨꯁꯤꯡ ꯑꯗꯨꯅ ꯊꯨꯡꯂꯔꯒ ꯍꯥꯏ, ꯑꯩꯈꯣꯏ ꯂꯥꯛꯆꯔꯦ, ꯏꯃꯥ ꯏꯕꯦꯝꯃ꯫ ꯉꯥꯅꯨ ꯂꯩꯃꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯆꯠꯂꯣ, ꯅꯤꯡꯊꯧꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯐꯧ ꯁꯪꯕꯥꯏ 2 ꯍꯩꯊꯈ꯭ꯔꯕꯅꯤ꯫ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯔꯣꯏ, ꯂꯣꯏꯅ ꯈꯨꯜꯂꯝꯃꯨ꯫ ꯑꯗꯨ ꯂꯣꯏꯔꯒ ꯅꯈꯣꯏ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ꯫ ꯉꯥꯅꯨ 100 ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯈ꯭ꯔꯦ꯫ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯧꯁꯤꯡꯗꯣ ꯈꯨꯝꯒꯠꯂꯝꯂꯒ ꯊꯝꯂꯝꯂꯦ, ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯅꯤꯡꯊꯧꯅ ꯀꯔꯝ ꯇꯧꯔꯦ ꯍꯪꯂꯛꯏ꯫ ꯃꯍꯥꯔꯥꯖ ꯏꯕꯨꯡꯉꯣ,
ꯐꯧꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯍꯦꯟꯅ ꯂꯩꯔꯝꯕꯒꯨꯝ ꯇꯧꯏ ꯃꯅꯥꯏꯅ ꯈꯨꯝꯈꯤ꯫ ꯅꯤꯡꯊꯧꯅ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯋꯥꯈꯜ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯟꯅ ꯄꯣꯏꯇꯣꯟꯕꯨ ꯀꯧꯍꯜꯂꯨꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯄꯣꯏꯇꯣꯟ, ꯅꯤꯡꯊꯧ ꯑꯩꯒꯤ ꯁꯨꯃꯥꯡ ꯃꯌꯥꯏꯁꯤꯗ ꯃꯩꯒꯤ ꯀꯨꯟꯗ ꯑꯃ ꯇꯧꯔꯤꯕꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯅꯪ ꯆꯣꯡꯊꯒꯗꯕꯅꯤ꯫ ꯌꯥꯊꯪ ꯐꯪꯂꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯄꯣꯏꯇꯣꯟ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯄꯗꯣ ꯁꯕꯤ ꯂꯩꯃꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯀꯣꯅꯨꯡꯗ ꯀꯥꯔꯨꯕꯕꯨ ꯅꯤꯡꯊꯧꯒꯤ ꯀꯔꯝꯕ ꯑꯀꯟꯕ ꯌꯥꯊꯪ ꯂꯩꯔꯕꯒꯦ? ꯄꯣꯏꯇꯣꯟꯅ ꯈꯨꯝꯂꯛꯏ, ꯏꯕꯦꯝꯃ, ꯅꯤꯡꯊꯧꯒꯤ ꯁꯨꯃꯥꯡꯗ ꯃꯩꯒꯤ ꯀꯨꯟꯗ ꯑꯃ ꯇꯧꯍꯧꯔꯦ꯫ ꯁꯤꯡ ꯑꯀꯪꯕ, ꯘꯤ ꯊꯥꯎ ꯂꯣꯏꯅ ꯍꯥꯞꯂꯒ ꯑꯩꯕꯨ ꯃꯅꯨꯡꯗꯨꯗ ꯆꯣꯡꯊꯧ ꯍꯥꯏꯔꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯕꯤ ꯂꯩꯃꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯅ ꯋꯥꯕꯤꯔꯨꯔꯒꯅꯨ, ꯃꯗꯨꯗꯤ ꯅꯅꯥꯏꯅ ꯄꯥꯡꯊꯣꯛꯆꯔꯒꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯕ ꯀꯥꯟꯗ ꯁꯕꯤ ꯂꯩꯃꯅ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯑꯣꯟꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ ꯅꯤꯡꯊꯧ, ꯁꯕꯤ 300ꯇꯪ ꯊꯥꯕꯤꯔꯛꯎ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯅꯤꯡꯊꯧꯅ ꯁꯕꯤ 300 ꯊꯥꯕꯤꯔꯛꯂꯦ꯫ ꯁꯕꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯌꯧꯔꯛꯂꯒ ꯍꯥꯏꯔꯛꯏ, ꯏꯇꯥ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯂꯥꯛꯆꯔꯦ, ꯃꯔꯝ ꯍꯥꯏꯕꯤꯔꯁꯤ꯫ ꯃꯁꯤ ꯇꯥꯕꯗ ꯁꯕꯤ ꯂꯩꯃꯅ ꯁꯕꯤ 100 ꯑꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯐꯨꯡꯒꯥ ꯃꯌꯥꯏ ꯑꯁꯤꯗꯒꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯆꯠꯄ ꯌꯥꯅꯕ ꯃꯈꯨꯟ ꯑꯃ ꯑꯗꯨꯝ ꯍꯨꯠꯂꯒ ꯅꯤꯡꯊꯧꯒꯤ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯃꯩꯒꯤ ꯀꯨꯟꯗ ꯑꯃ ꯇꯧꯔꯤꯕꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯅꯥꯀꯟꯗ ꯐꯥꯎꯍꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯕꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯍꯨꯠꯂꯛꯄꯅ ꯅꯤꯡꯊꯧꯒꯤ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯇꯧꯔꯤꯕ ꯃꯩꯒꯤ ꯀꯨꯟꯗꯒꯤ ꯃꯈꯥ ꯊꯪꯕ ꯅꯥꯀꯟꯗ ꯐꯥꯎꯈ꯭ꯔꯦ꯫ ꯁꯤꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯕꯤ ꯃꯌꯥꯝ ꯑꯗꯣ ꯐꯥꯎꯒꯠꯂꯛꯂꯒ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯦ, ꯆꯥꯕ ꯊꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯄꯣꯏꯇꯣꯟꯅ ꯀꯣꯅꯨꯡꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯕꯤ ꯂꯩꯃꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯀꯨꯟꯗꯗꯨ ꯀꯣꯏꯔꯒ ꯃꯈꯥ ꯊꯪꯕ ꯅꯥꯀꯟꯗ ꯆꯣꯡꯊꯕꯤꯌꯨ, ꯑꯗꯨꯒ ꯅꯨꯄꯥ ꯑꯃ ꯂꯤꯠꯇꯨꯅ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯂꯝꯕꯤꯗꯨꯗ ꯑꯗꯨꯝ ꯂꯥꯛꯄꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯑꯗꯨꯝ ꯐꯥꯎꯒꯠꯂꯛꯄ ꯌꯥꯒꯅꯤ꯫ ꯄꯣꯏꯇꯣꯟꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯚꯛꯇꯤ ꯇꯧꯖꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯁꯥꯎꯔꯨꯅꯨ, ꯂꯥꯜꯂꯨꯅꯨ, ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯃꯥꯅ ꯃꯥꯡꯒꯣꯟ ꯑꯥꯁꯤꯔꯕꯥꯗ ꯄꯤꯕꯤꯔꯦ꯫ ꯄꯣꯏꯇꯣꯟꯅ ꯑꯗꯨꯝ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯄꯣꯏꯇꯣꯟ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ, ꯃꯩꯒꯤ ꯀꯨꯟꯗ ꯑꯁꯤꯗ ꯆꯣꯡꯊꯔꯣ꯫ ꯃꯁꯤ ꯇꯥꯕꯗ ꯄꯣꯏꯇꯣꯟꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯃꯩꯒꯤ ꯀꯨꯟꯗ ꯑꯗꯣ ꯇꯔꯦꯠꯂꯛ ꯀꯣꯏꯔꯦ꯫ ꯏꯁꯣꯔꯒꯤ ꯅꯥꯝꯕꯨ ꯁꯣꯜꯂꯒ ꯃꯈꯥ ꯊꯪꯕ ꯅꯥꯀꯟꯗ ꯑꯋꯥꯡ ꯑꯣꯟꯅ ꯂꯦꯞꯂꯒ ꯃꯩ ꯀꯧꯕ ꯂꯥꯏꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯏ, ꯃꯩ ꯀꯧꯕ ꯂꯥꯏ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯊꯧꯖꯥꯟꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯆꯣꯡꯊꯈ꯭ꯔꯦ꯫ ꯃꯈꯥ ꯊꯪꯕ ꯅꯥꯀꯟꯗ ꯍꯨꯠꯂꯤꯕ ꯑꯗꯨꯗ ꯇꯥꯈ꯭ꯔꯦ꯫ ꯄꯣꯏꯇꯣꯟꯅ ꯑꯃꯨꯛ ꯃꯩ ꯀꯧꯕ ꯂꯥꯏꯕꯨ ꯈꯨꯔꯨꯝꯖꯔꯛꯏ, ꯏꯕꯨꯡꯉꯣ, ꯙꯔꯃ ꯕꯤꯆꯥꯔ ꯇꯧꯕꯤꯌꯨ, ꯃꯩ ꯀꯧꯕ ꯏꯁꯣꯔ ꯅꯪꯅ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯃꯈꯥ ꯑꯣꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯥꯅ ꯂꯦꯞꯇꯅ ꯑꯗꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯐꯨꯡꯒꯥ ꯃꯌꯥꯏꯗ ꯐꯥꯎꯒꯠꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯁꯕꯤ ꯂꯩꯃꯅ ꯁꯛꯇꯤꯒꯤ ꯃꯟꯇ꯭ꯔꯅ ꯁꯕꯤꯁꯤꯡꯅ ꯍꯨꯠꯂꯝꯕ ꯃꯈꯨꯟ ꯑꯗꯣ ꯂꯣꯏꯅ ꯃꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ 3ꯅ ꯇꯧꯐꯝ ꯊꯣꯛꯄ ꯁꯦꯕꯥ ꯇꯧꯕꯤꯔꯦ꯫ ꯄꯣꯏꯇꯣꯟꯅ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯟꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯅ ꯍꯔꯥꯎꯕꯒ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯃꯅꯥꯏ ꯃꯌꯥꯝꯁꯤꯡꯗ ꯌꯥꯊꯪ ꯄꯤꯔꯛꯈꯤ, ꯄꯣꯏꯇꯣꯟ ꯁꯤꯔꯕꯅꯤ, ꯀꯨꯟꯗꯗꯣ ꯃꯦꯟꯁꯤꯜꯂꯣ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯅꯥꯏꯁꯤꯡꯅ ꯀꯨꯟꯗꯗꯣ ꯃꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯔꯛꯏ, ꯄꯣꯏꯇꯣꯟꯒꯤ ꯅꯨꯄꯤ 3ꯗꯨ ꯄꯣꯔꯛꯎ, ꯀꯣꯅꯨꯡꯗ ꯃꯍꯥꯔꯥꯅꯤꯒꯤ ꯐꯝꯊꯣꯟ ꯍꯥꯞꯀꯅꯤ ꯍꯥꯏꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ 3 ꯈꯨꯗꯛ ꯑꯗꯨꯗ ꯌꯧꯔꯛꯏ꯫ ꯄꯣꯏꯇꯣꯟꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯊꯣꯡ ꯄꯣꯔꯣꯟ ꯂꯣꯜꯂꯝꯂꯦ꯫ ꯃꯅꯥꯏ 3ꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯅꯨꯄꯤ 3, ꯊꯣꯡ ꯍꯥꯡꯉꯨ, ꯅꯈꯣꯏꯒꯤ ꯅꯄꯨꯔꯣꯏꯕꯗꯤ ꯁꯤꯈ꯭ꯔꯕꯅꯤ꯫ ꯅꯈꯣꯏ 3 ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤ ꯍꯥꯞꯄꯤꯒꯅꯤ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯄꯣꯏꯇꯣꯟꯅ ꯐꯃꯨꯡꯗꯒꯤ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯟꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯄꯣꯏꯇꯣꯟꯅ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ, ꯙꯔꯃꯒꯤ ꯃꯃꯥꯡꯗ ꯑꯙꯔꯃ ꯆꯪꯕ ꯍꯥꯏꯕꯁꯦ ꯈꯛ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯙꯔꯃꯅ ꯂꯦꯡꯗꯕ ꯎꯄꯟꯅꯤ꯫
ꯆꯠꯂꯣ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯗ ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯨ꯫ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯣ ꯄꯣꯏꯇꯣꯟꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯤꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯁꯣꯔ ꯇꯐꯦꯠ ꯇꯐꯦꯠ ꯍꯣꯜꯂꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯉꯁꯥꯏꯒꯤ ꯄꯣꯏꯇꯣꯟꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡꯗꯣ ꯀꯥꯏꯗꯅ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯅꯤꯡꯊꯧꯅ ꯈꯟꯈꯤ, ꯂꯥꯟꯗꯕ ꯃꯤꯒꯤ ꯃꯐꯝꯗ ꯑꯩꯅ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯥꯏꯔꯨꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯑꯥꯗ꯭ꯔ ꯑꯃꯁꯦ ꯑꯩꯅ ꯐꯪꯂꯤꯕꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧꯅ ꯄꯣꯏꯇꯣꯟꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯁꯥꯅꯈꯤ꯫ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝꯅ ꯄꯣꯏꯇꯣꯟꯅ ꯏꯁꯣꯔꯒꯤ ꯀꯤꯔꯄꯥꯗꯒꯤ ꯌꯦꯛꯅꯕ ꯂꯩꯇꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯇꯤ ꯑꯍꯨꯝꯒꯤ ꯒꯨꯟꯅ ꯂꯩꯈꯥ ꯇꯥꯕ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫